Assalamualaikum warahmatullahi wabarakatuh. Hꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯃꯈꯛ ꯂꯦꯡꯊꯣꯛꯆꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯁꯣꯏꯗꯅ ꯁꯨꯝꯍꯠꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯤ ꯌꯥꯝꯅ ꯊꯨꯝꯃꯤ, ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯦꯛ ꯅꯥꯠ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯗꯤꯅꯥꯒꯤ ꯒꯂꯤꯗ ꯀꯣꯏꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯅꯤꯡꯗꯨꯅꯇ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯨꯍꯝꯃꯗ ꯑꯥꯕꯤꯗꯅꯤ꯫ ꯑꯥꯕꯤꯗ, ꯃꯦꯁꯥꯞꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ꯫
Singida makhal